ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯅꯨꯆꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛ, ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤꯕ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯃꯥꯒꯤ ꯁꯛꯇꯝꯅꯤ ꯊꯥꯗꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯍꯥꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯏꯖꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯖꯩ꯫ ꯊꯥꯗꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯂꯣꯏꯅ ꯄꯥꯝꯅꯩ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯄꯥꯈꯪꯁꯤꯡꯅ ꯍꯦꯛꯇ ꯏꯟꯅꯩ꯫ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛꯇ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯏꯆꯝ ꯆꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯤꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯨꯁꯨꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯗꯅ, ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯁꯛ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯗꯅ, ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯍꯦꯛ ꯇꯥꯟꯅꯔꯗꯕ, ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯃꯨꯛꯇꯣꯏꯕ ꯉꯥꯌꯥꯝꯅ ꯁꯧ ꯁꯥꯕꯒꯨꯝꯅ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯔꯤꯕ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯅꯦ? ꯍꯧꯒꯠꯂꯨ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯧꯔꯔꯣ." ꯃꯃꯥꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ, "ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯁꯤꯗ ꯐꯝꯂꯤꯁꯦ ꯂꯦꯝꯅ ꯐꯝꯕ ꯅꯠꯇꯤꯌꯦ. ꯅꯆꯥ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ." "ꯑꯦ, ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯏꯆꯥꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ?" "ꯏꯃꯥ, ꯁꯤꯗꯝꯇ ꯐꯝꯃꯨ, ꯅꯆꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ." "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ?" ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯀꯨꯁꯨꯝꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏ, "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ." "ꯑꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯁꯤꯗꯤꯕꯀꯣ, ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ." ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯦꯡꯉꯤ꯫ "ꯍꯣꯏ, ꯏꯃꯥ ꯌꯦꯡꯂꯦ." ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯑꯩ ꯌꯦꯡꯂꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯃꯃꯥꯗ ꯍꯪꯉꯤ꯫ "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦ? ꯏꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ." "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ, ꯅꯆꯥ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦꯕ?" "ꯑꯦ, ꯏꯆꯥꯒꯤ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ ꯀꯩꯅꯣ꯫ ꯃꯥꯏꯊꯣꯡ ꯍꯥꯏꯔꯦ ꯃꯦꯔꯥꯒꯤ ꯊꯥꯅꯦꯜꯒꯨꯝ ꯄꯥꯛꯊ꯭ꯔꯣꯛ ꯄꯥꯛꯂꯗꯅ ꯌꯥꯝꯅ ꯐꯖꯩ꯫ ꯀꯨꯆꯨ ꯍꯥꯏꯔꯦ ꯀꯌꯥ ꯊꯣꯏꯅ ꯃꯨꯕꯁꯨ ꯅꯠꯇꯦ꯫ ꯅꯥꯇꯣꯟ ꯍꯥꯏꯔꯦ ꯇꯨꯝꯇꯛ, ꯌꯥꯝꯅ ꯐꯖꯩ ꯀꯩꯅꯣ꯫ ꯏꯃꯥ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ." "ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ." "ꯅꯠꯇꯦꯅꯦ, ꯏꯆꯥꯕꯨ ꯊꯤ ꯀꯥꯏꯅ ꯀꯅꯥꯅ ꯍꯥꯏꯔꯕꯒꯦꯅꯦ?" "ꯃꯤꯅ ꯍꯥꯏ." "ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ. ꯏꯃꯥ ꯂꯩꯁꯤꯗꯤ, ꯏꯃꯥ ꯇꯧꯒꯦ." "ꯌꯦꯡꯉꯨ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯆꯥ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ, ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤ꯫ ꯅꯆꯥ ꯑꯩꯒꯤ ꯏꯇꯨꯡꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯏꯟꯅꯗꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯐꯪꯂꯣꯏ? ꯏꯃꯥ ꯂꯩꯁꯤꯗꯤ, ꯏꯆꯥꯒꯤ ꯁꯛꯇꯝꯗꯧꯅ ꯐꯖꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦꯗ." "ꯑꯗꯨ ꯏꯃꯥ, ꯑꯁꯣꯝ ꯃꯈꯥꯔꯣꯝꯒꯤ ꯊꯥꯗꯣꯏꯗꯣ, ꯀꯩꯗꯧꯔꯕ? ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯒꯦꯕ?" "ꯍꯦꯔꯥ, ꯀꯔꯤ ꯋꯥꯅꯣꯗ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯒ ꯏꯆꯥꯒꯤ ꯁꯛꯇꯝꯒ ꯍꯦꯛꯇ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯥ? ꯃꯉꯣꯟꯗꯒꯤꯗꯤ ꯏꯆꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ." "ꯑꯁꯦꯡꯕꯒꯤꯔꯅꯦ ꯏꯃꯥ?" "ꯑꯁꯦꯡꯕꯒꯤꯅꯦ." "ꯑꯗꯨꯕꯨ ꯏꯃꯥ, ꯊꯥꯗꯣꯏꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪ ꯃꯌꯥꯝꯅ ꯀꯣꯏꯏꯟ ꯍꯦꯛꯇ ꯏꯟꯅꯩ꯫ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯏꯟꯅꯔꯛꯇꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨꯝꯅ ꯋꯥꯕ ꯍꯧꯅꯗꯦ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯐꯖꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯆꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ, ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯤꯕ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ, ꯑꯁꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯏꯃꯥ,
𝗪𝗏𝗫 ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯏ, ꯃꯤꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯅꯝꯊꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯔꯤ ꯇꯧꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯐꯖꯕ ꯍꯦꯟꯒꯅꯤ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯃꯦꯝꯆꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏ꯫ ꯏꯃꯥ ꯂꯩꯁꯤꯗꯤ ꯃꯥꯒꯤ ꯐꯖꯔꯦ ꯍꯥꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯃꯃꯥꯏꯗꯣ ꯂꯥꯏꯊꯨꯡ ꯀꯣꯛ ꯄꯛꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯥ ꯂꯥꯏꯊꯨꯡ ꯄꯛꯂꯅꯤ, ꯃꯃꯥꯏ ꯑꯗꯣ ꯂꯣꯏꯅ ꯆꯥꯝꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯔꯣꯏ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯛ ꯇꯧꯁꯤ꯫ ꯃꯥꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯃꯨꯛꯇ ꯃꯨꯛꯈꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯗ꯫ ꯅꯈꯣꯏ ꯂꯩꯁꯥꯕꯤꯈꯩ ꯄꯨꯟꯅ ꯍꯦꯛꯇ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕ ꯆꯠꯄꯗꯥꯏ ꯃꯗꯨꯗ ꯀꯣꯛ ꯊꯕꯛ ꯑꯁꯦ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯍꯣ, ꯑꯗꯨꯕꯨꯔꯣ, ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨꯗ ꯂꯥꯏꯊꯨꯡ ꯄꯛꯄ ꯌꯥꯕ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯄꯣꯠꯌꯥꯟ ꯈꯔ ꯆꯤꯡꯍꯤꯗꯨꯗ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯪꯅꯅꯦ, ꯅꯈꯣꯏꯅ ꯏꯔꯨꯖꯕꯒꯤ ꯊꯧꯔꯥꯡ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯕ ꯁꯥꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯆꯤꯡꯍꯤ ꯃꯍꯤꯗꯨ ꯈꯔ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯅꯕ ꯍꯦꯛꯇ ꯍꯩꯊꯧ꯫ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯦꯡꯕꯨ ꯊꯦꯡꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯅꯆꯥ ꯑꯩ ꯇꯧꯖꯒꯦ꯫ ꯅꯪꯅꯕ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯉꯝꯂꯕ ꯐꯖꯩ ꯍꯥꯏꯅ ꯃꯨꯛꯆꯔꯤꯕ ꯊꯥꯗꯣꯏ ꯃꯥꯗꯣ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯊꯨꯡ ꯄꯛꯂꯦ꯫ ꯑꯗꯨ ꯑꯣꯏꯗꯤ ꯏꯆꯥꯅ ꯃꯨꯛꯈꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯃꯌꯥꯏ ꯀꯟꯕꯗꯣ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯁꯤꯜꯂꯨ꯫ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯊꯕꯛꯁꯦ ꯁꯠ ꯍꯦꯛꯇ ꯇꯧꯕ ꯌꯥꯅꯕ꯫ ꯍꯣꯏ, ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯐꯔꯦ, ꯏꯃꯥꯁꯨꯅꯦ ꯅꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯅꯪꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯁꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯆꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ꯫ ꯃꯥꯕꯨ ꯂꯥꯏꯊꯨꯡ ꯄꯛꯍꯟꯕ? ꯇꯧꯒꯅꯤ꯫ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯆꯥꯝꯍꯟꯒꯅꯤ꯫ ꯑꯩꯅ ꯂꯥꯏꯊꯨꯡ ꯄꯛꯍꯟꯒꯦ꯫ ꯑꯩ ꯀꯨꯁꯨꯝꯅꯤ, ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯣꯏ? ꯅꯨꯄꯥ ꯅꯍꯥꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯇꯥꯟꯅꯔꯤꯕ ꯑꯗꯣ ꯇꯥꯟꯅꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯏꯔꯨꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯌꯥ ꯂꯥꯡꯕ ꯑꯁꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯂꯧꯊꯣꯛ ꯂꯧꯀꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛ ꯏꯆꯝ ꯆꯝꯃꯤ꯫ ꯅꯨꯖꯥꯎ ꯑꯣꯏꯕꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅꯁꯨ ꯐꯥꯒꯤ ꯇꯧꯅꯩ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯣ ꯏꯇꯥ ꯊꯥꯗꯣꯏ, ꯑꯩꯒꯤꯗ ꯃꯌꯥꯜ ꯁꯨꯅ ꯐꯨꯠꯄ ꯁꯝꯕ꯭ꯔꯩ ꯃꯅꯥꯒꯤ ꯃꯅꯝ ꯆꯦꯟꯕ ꯆꯤꯡꯍꯤ ꯌꯥꯎꯔꯤꯌꯦ꯫ ꯆꯤꯡꯍꯤ ꯁꯝꯕꯥꯜꯂꯨꯒꯦꯔꯣ? ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ, ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯤꯡꯍꯤꯁꯨ ꯐꯨꯠꯍꯧꯗ꯭ꯔꯦ꯫ ꯁꯝꯁꯦ ꯂꯨꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯟꯕꯅꯤ꯫ ꯑꯗꯣ ꯂꯨꯔꯒꯦ꯫ ꯅꯪꯒꯤ ꯆꯤꯡꯍꯤꯗꯣ ꯑꯩ ꯈꯔ ꯂꯧꯒꯦꯀꯣ? ꯍꯣꯏ, ꯂꯨꯖꯧꯋꯣ꯫ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦꯕ꯫ ꯑꯗꯨꯛ ꯐꯖꯕꯤ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒ ꯏꯔꯨꯖꯕ ꯇꯥꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯕ ꯂꯩꯔꯥꯡ ꯊꯕꯥꯜ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠ, ꯑꯄꯥꯕ ꯐꯗꯤ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯏꯟꯁꯤꯟ, ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯐꯝꯂꯤ꯫ ꯀꯨꯁꯨꯝ ꯀꯧꯕꯤ ꯃꯍꯥꯛꯇꯤ ꯊꯥꯗꯣꯏꯒꯤ ꯃꯁꯛꯄꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ꯫ ꯃꯥꯕꯨ ꯎꯔꯕꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯩ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯐꯠꯇꯕ ꯍꯤꯗꯥꯛ ꯃꯌꯥꯏ ꯀꯜꯂꯕ ꯄꯣꯠꯌꯥꯟ ꯌꯥꯎꯔꯤꯕ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨ ꯄꯥꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯐꯩꯅ ꯌꯦꯡ, ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯃꯁꯛ ꯑꯁꯦ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯇꯨꯅ ꯅꯣꯛꯄ ꯀꯥꯏꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯀꯝꯗꯧꯅꯤ? ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯤꯡꯍꯤ ꯃꯍꯤ ꯑꯁꯤꯅ ꯃꯃꯥꯏ ꯑꯁꯤꯗꯅꯦ ꯊꯣꯛ ꯍꯦꯛ ꯍꯩꯖꯤꯟꯒꯅꯤꯀꯣ꯫ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯍꯥꯛ ꯐꯝꯊꯩ꯫ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯇꯥ ꯊꯥꯗꯣꯏ, ꯍꯟꯗꯛ ꯀꯨꯝꯒꯤ ꯑꯧꯒ꯭ꯔꯤ ꯆꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯂꯩꯁꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯧꯒ꯭ꯔꯤ ꯍꯦꯛꯇ ꯆꯣꯡꯊꯁꯤꯀꯣ? ꯆꯣꯡꯗꯣꯏꯅꯦ꯫
ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯀꯨꯝꯍꯩꯅꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯕꯔꯗꯣ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯆꯣꯡꯒꯗꯕꯅꯤ ꯑꯗꯣ ꯏꯇꯥ ꯈꯣꯡꯗꯣꯟꯕꯤꯗꯣ ꯃꯥꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯇꯤꯟꯕ ꯐꯪꯂꯔꯣꯏꯀꯣ ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯐꯪꯂꯅꯤꯒꯦ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯕꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯖꯔꯦ ꯈꯟ ꯍꯦꯛꯇ ꯏꯟꯅꯈ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯈꯣꯛꯑꯣ ꯍꯥꯏꯅ ꯈꯥꯝꯕꯒ ꯌꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯇꯤꯟꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯒꯅꯤ ꯊꯥꯗꯣꯏꯅ ꯇꯞꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯒꯩ ꯂꯣꯏꯅ ꯑꯣꯟꯅꯈꯤꯗꯣꯏꯅꯤꯀꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅꯤ ꯀꯔꯝꯅꯗꯤ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯨꯒꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯠꯈꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯕꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯃꯤ ꯁꯥꯝꯈꯤꯅꯤ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯊꯥꯗꯣꯏ ꯅꯪꯗꯤ ꯅꯀꯣꯛꯄꯨ ꯉꯥꯎꯔꯝꯂꯅꯤ ꯅꯇꯨꯡꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯇꯥ ꯈꯣꯝꯕꯁꯨ ꯇꯥ ꯃꯥꯟꯖꯁꯨ ꯇꯥ ꯄꯨꯛꯆꯥꯎꯁꯨ ꯑꯋꯥꯡꯈꯨꯜꯒꯤ ꯃꯤ ꯃꯨꯕ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯁꯨ ꯑꯁ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯃꯤꯡꯁꯤꯡꯅ ꯄꯔꯦꯡ ꯁꯥꯅ ꯍꯦꯛꯇ ꯄꯜꯂꯛꯄ ꯑꯁꯤꯗ ꯀꯨꯁꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯁꯥꯎꯔꯤ ꯅꯨꯄꯥ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯏꯁ ꯅꯨꯄꯥ ꯅꯍꯥ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯃꯄꯥꯜ ꯊꯣꯡꯗꯅ ꯅꯨꯄꯥ ꯅꯍꯥ ꯄꯥꯝꯗꯕ ꯁꯥꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯊꯥꯗꯣꯏꯅ ꯅꯣꯛꯃꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯩꯍꯥꯛꯀꯤ ꯂꯝꯗꯟꯕ ꯈꯣꯏꯃꯨ ꯍꯥꯏꯕꯗꯨꯅꯤꯗ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏ ꯀꯅꯥ ꯑꯃꯇꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯄꯁꯨ ꯂꯩꯇ꯭ꯔꯤ ꯄꯤꯁꯨ ꯄꯤꯊꯣꯛꯂꯣꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯖꯁꯅꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯂꯩꯅꯝꯗꯤ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ ꯂꯩꯔꯥꯡ ꯂꯩꯍꯤꯁꯦ ꯂꯀꯥꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯈꯤꯒꯅꯤ ꯀꯨꯁꯨꯝꯗꯤ ꯇꯁꯦꯡꯅ ꯊꯥꯗꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯣ ꯆꯤꯡꯂꯧ ꯁꯛꯊꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯃꯈꯟꯕꯤꯌꯣ ꯐꯖꯕ ꯉꯥꯛꯇ ꯂꯩꯕ ꯌꯥꯗꯕꯅꯦ ꯆꯤꯡꯂꯧ ꯁꯛ ꯐꯖꯕ ꯏꯇꯥꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯁꯦ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯨꯁꯨꯝꯗ ꯌꯦꯡꯊꯣꯛꯏ ꯊꯣꯏꯕꯤꯅ ꯏꯇꯥꯕꯨ ꯀꯅꯥꯅ ꯆꯤꯡꯂꯧ ꯁꯛꯊꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯦ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯏꯔꯨꯖꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯊꯥꯗꯣꯏꯅ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯌꯥꯎꯏ ꯊꯥꯗꯣꯏꯅ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯍꯩꯅꯗꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯇꯥ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯃꯀꯥ ꯐꯣꯡꯗꯦ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯃꯥꯕꯨ ꯃꯔꯨꯞꯇ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯋꯥ ꯍꯩꯖꯩ ꯍꯣꯏ ꯂꯨꯔꯁꯦ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏ ꯅꯪꯅ ꯆꯤꯡꯍꯤ ꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯁꯦ ꯑꯩꯒꯤ ꯆꯤꯡꯍꯤ ꯆꯐꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯒꯤ ꯈꯨꯠꯅ ꯀꯜꯂꯒ ꯍꯦꯛꯇ ꯂꯧꯔꯣ ꯍꯣꯏ ꯁꯤꯗ ꯊꯝꯂꯦꯀꯣ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯏꯔꯨ ꯂꯨꯖꯕ ꯍꯧꯅꯕ ꯍꯣꯠꯅꯔꯤ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯆꯤꯡꯍꯤꯗꯨ ꯀꯣꯠꯇꯨꯅ ꯃꯁꯝ ꯑꯗꯨꯗ ꯅꯥꯜꯂꯤ ꯀꯨꯁꯨꯝꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯃꯥꯅ ꯑꯁꯨꯝꯅ ꯄꯛꯊꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯁꯣꯝꯗ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒꯦ ꯆꯤꯡꯍꯤꯁꯦ ꯁꯣꯏꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯃꯥꯏ ꯑꯁꯤꯗ ꯍꯦꯛꯇ ꯍꯩꯊꯔꯕ ꯆꯨꯝꯅꯒꯤ ꯆꯤꯡꯍꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯈꯪꯂꯣꯏꯗ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯍꯥꯏ ꯏꯇꯥ ꯊꯣꯏꯕꯤ ꯅꯪ ꯁꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯨꯒꯦ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯁꯥꯖꯤꯟꯅꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯁꯠ ꯆꯦꯞꯊꯩ ꯑꯗꯨꯒ ꯆꯤꯡꯍꯤꯗꯨ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯆꯤꯡꯍꯤꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯏꯇꯥ ꯀꯨꯁꯨꯝ ꯃꯤꯠꯁꯦ ꯂꯣꯏꯅ ꯊꯨꯞꯄ ꯇꯥꯔꯤ ꯏꯇꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯃ ꯃꯥꯏꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯣꯛꯏ ꯀꯨꯁꯨꯝꯗ ꯃꯊꯃꯣꯏꯅꯨꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯩꯖꯤꯜꯂꯦꯗꯅ ꯀꯝꯗꯧꯏ ꯁꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯅ ꯍꯥꯏ
ꯀꯩꯅꯣ ꯏꯇꯥꯀꯣꯁꯣꯝ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗꯕꯨ ꯆꯤꯡꯍꯤ ꯍꯦꯛꯇ ꯍꯩꯖꯤꯜꯂꯦ ꯑꯩꯗꯨ ꯁꯣꯏꯈꯤꯕ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯊꯥꯗꯣꯏ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯊꯥꯗꯣꯏꯅ ꯏꯆꯝ ꯆꯝꯅ ꯁꯥꯎꯗꯦꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯏꯇꯥ ꯁꯦ ꯏꯁꯤꯡꯁꯤꯅ ꯃꯥꯏꯗꯣ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯎ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯌꯦ ꯑꯗꯨꯝ ꯂꯨꯖꯗꯧꯕ ꯂꯩꯔꯁꯤꯕꯨ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯥ ꯇꯥꯅ ꯏꯔꯨꯖꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯀꯣꯕꯤ ꯑꯆꯧꯕ ꯑꯃ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯜꯂꯤ ꯆꯝꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯊꯥꯗꯣꯏꯁꯨ ꯌꯥꯍꯧꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯍꯣꯠꯄꯗꯤ ꯍꯣꯠꯂꯤ ꯂꯩꯃꯍꯜꯅ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ ꯑꯧꯏꯃꯥ ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯒꯗꯣꯏꯅꯤ ꯍꯟꯅ ꯀꯔꯤꯁꯨ ꯌꯦꯡꯂꯨꯗꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯅꯃꯥꯏꯗꯨꯕꯨ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯃꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯤ ꯂꯩꯃꯍꯜ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯃꯥ ꯊꯥꯗꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯦ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯁꯨ ꯏꯉꯛ ꯉꯛꯆꯩ ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯉꯔꯥꯡꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ ꯇꯧꯈꯤꯗꯦꯌꯦ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯊꯠꯇꯨꯅ ꯂꯩꯔꯤ ꯉꯥꯡꯁꯪꯁꯨ ꯉꯥꯡꯉꯤ ꯌꯦꯡꯕꯗ ꯂꯩꯅꯥ ꯇꯤꯟꯅ ꯄꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯏꯃꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯉꯔꯥꯡꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯒ ꯉꯁꯤꯅ ꯑꯁꯨꯝꯅ ꯀꯔꯝꯅ ꯏꯃꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯕ ꯆꯪꯕ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯥꯀꯠꯆꯕ ꯍꯧꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯂꯤ ꯑꯍꯤꯡꯗꯁꯨ ꯇꯧꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯀꯝꯗꯧꯒꯅꯤ ꯃꯁꯤꯗꯤ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩꯕꯨ ꯂꯩꯊꯨꯡ ꯄꯛꯄꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯗꯔꯅꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯈꯤꯁꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯇꯧꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯍꯦꯟꯒꯠꯂꯤ ꯇꯁꯦꯡꯅ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯞꯆꯩ ꯑꯗꯨꯝꯅ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥꯜꯁꯨ ꯊꯣꯛꯇꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ಚಾಗನಿ ಥಕ್ಕನಿ ಹಾಯ್ಬಸು ಖಂಗ್ಡ್ರೆ ಲೈಮಹಲ್ಸು ಮಚಾಗಿ ಓಯ್ರಿಬ ಮತವ ಅದುದ ತಸಿಂಗ್ನ ಮಥ್ವಾಯದು ನುಂಗಾಯ್ತೆ ಮಹಾಂಗ್ನ ಅಯುಕಿ ಚಾಕ್ತು ಥೋಂಗ್ಲೆ ಲೋಯ್ರದುನ ಮಚಾನುಪಿಗಿ ಮನಾಕ್ತ ಚಂಗಿ ಮಚಾನುಪಿನ ಕಪ್ತುನ ಲೈರಿಬದುಬು ಊರದುನ ಹಾಯ್ ಬೇಮಾ ನಂಗ್ ಬದುಂ ಕಪ್ತುನ ಲೈರಗೆ ಹಾಯ್ರಿಬ್ರೋ ಇಮಾ ಸೆ ಕಪ್ಲನು ನಸಾದೋ ಯಾಮ್ನಸು ಸೊಕ್ಸಿಲ್ಲೆ ಇಮಾನ ಚಾಕ್ ಲೋಯ್ರೆ ಇಮಾಗ ಚಾಕ್ ಖರ ಚಾರುಸಿ ಲಾओ ಇಮಾ ನಚಾ ಐ ಚಾಕ್ ಚಾನಿಂಗ್ದೆ ನಂಗ್ನ ಚಾಕ್ ಚಾನಿಂಗ್ದೆ ಹಾಯ್ದುನ ngarangsು ಚಾದೆ ನಹಾನ್ಸು ಚಾದೆ ಅದುಮ್ನ ಅದುಮ್ ಚಾದನ ಲೈರಬದಿ ಯಾರರೋಯ್ನೆ ಇಮಾ ನಚಾ ಐ ಕರಿಸು ಚಾನಿಂಗ್ಬ ಫಾವ್ದೆ ಇಮಾ ಐಗೆ ಮೈದ ನಾರಿಬ ಅನಾಬಸಿಬು ಕರಂ ಕಾಂದ ಫದೋಯ್ನೋ ಫಗನಿದ ಇಮಾನ ಮಾಯ್ಬ ಮಾಯ್ಬಿ ಕಯಾಗಿದ ಸತುನ ವಾತಾನರಿಬ ಅಸಿದಿ ಹಿದಾಕ್ ಅಮನ ಸೋಯ್ದನ ಫಗನಿ ಇಮಾ ನಚಾ ಐ ಅಸುಮ್ನ ಲೈಬ ಪಾಮ್ದೆ ಐಗೆ ಹಾನಗೆ ಸಕ್ಫಮದುದ ಹಂಚಿನ್ಬ ಪಾಮೆ ಇಮಾ ಐ ಅಸುಮ್ನ ಲೈನಿಂಗ್ದಿಯೆ ನೋಂಗ್ಮ ನೋಂಗ್ಮಗೆ ಮಸಿಗೆ ಲೈನಾಸೆ ಫಕ್ಪ ಚೌಕ್ಟೋಕ್ಪಸು ಅದುಮ್ ಹೆಲೈ ಸಿ ಕಮಾಯ್ನ ತೌದೋಯ್ನೋ ಮೀನ ಉಖ್ರಗ ಐಸೆ ಲೈನಾ ಲೈಥುಂಗ್ ಪಕ್ಪಿ ನುಪಿ ಅಮನೆ ಹಾಯ್ನ ಖನ್ಖ್ರನಿಯೆ ಹಿಂಗೋಯ್ ಇಮಾ ನಂಗೊಂದ ವಾ ಅಮ ಹಂಗೆ ನಂಗ್ ಸೆಂಗ್ನ ಖೊಮು ನಂಗ್ ಕರಿ ಫತ್ತಬ ಥಬಕ್ ತೌರುಬ ಯಾವ್ರುಬಗೆ ಇಮಾ ನಚಾಯ್ ಕರಿಸು ಫತ್ತಬ ಥಬಕ್ ತೌಜಖಿಬ ಲೈತೆ सेंगना हायुने इमादा असेंगबने नचाइना हाइजरिसे इमा फरे अदुदि नंगी नमाइदा नंगना करी करी तैसिनखिबा लै नचाइ करिसु माइदा तैजदे नंगना करिसु तौदना असुमने हेक्ता माइदा तौरक्पा याबा हौनदेने करिगुम्बा अमदि सोइदना तौरमगनी इमा नचाबो थादोइ महा खुदक असिदा नहानगी चिंगहिना ममाइदा हाइजिनखिबदु खंगनिंग निंगसिंगलई मामादा हाय
ꯏꯃꯥ, ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯏꯇꯥ ꯀꯨꯁꯨꯝꯅ ꯃꯥꯒꯤ ꯆꯤꯡꯍꯤꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕ ꯑꯃ ꯂꯩ꯫ ꯀꯔꯤ? ꯆꯤꯡꯍꯤꯅ ꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕ? ꯏꯃꯥ, ꯆꯤꯡꯍꯤꯅ ꯃꯥꯏꯗ ꯍꯩꯖꯤꯟꯈ꯭ꯔꯒ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯅꯦ? ꯕꯦꯝꯃ, ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ, ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤ ꯃꯥꯏꯗ ꯇꯧꯔꯤꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯃꯥꯏꯗ ꯆꯤꯡꯍꯤ ꯍꯩꯖꯤꯟꯈꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯂꯩ? ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ, ꯏꯆꯥꯁꯤꯕꯨ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯥꯎꯔꯤ꯫ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯈꯜꯂꯕ, ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕ ꯃꯥꯅ ꯁꯤꯜꯂꯕ꯫ ꯕꯦꯝꯃ, ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯈꯣꯏꯗ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯈꯠꯅꯔꯨꯅꯤꯀꯣ꯫ ꯏꯃꯥ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯁꯞ ꯆꯥꯕ ꯑꯃ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯦ, ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯨꯕ ꯍꯧꯅꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕ? ꯍꯦ ꯏꯁꯣꯔ, ꯃꯈꯣꯏꯗꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯍꯟꯕꯤꯅꯨꯀꯣ꯫ ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯏꯆꯥꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯏꯃꯥ, ꯊꯥꯗꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜꯁꯨ ꯊꯣꯛꯇꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯃꯉꯣꯟꯗ ꯅꯥꯔꯤ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕ ꯃꯍꯥꯛ ꯉꯝꯗꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯑꯩ ꯂꯥꯛꯏꯌꯦ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ꯫ ꯂꯩꯃꯍꯜꯅ ꯇꯞꯅ, ꯅꯪ ꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯃꯄꯥꯜꯗ ꯊꯣꯛꯂꯛꯀꯅꯨ, ꯏꯃꯥ ꯊꯣꯛꯂꯨꯒꯦ꯫ ꯏꯃꯥ, ꯂꯩꯃꯍꯜ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯎꯕꯗ, ꯏꯆꯥ ꯊꯣꯏꯕꯤꯅꯤꯗꯅ, ꯀꯥꯈꯠꯂꯛꯑꯣ꯫ ꯏꯃꯥ, ꯌꯥꯔꯅꯤ, ꯏꯇꯥ ꯊꯥꯗꯣꯏꯕꯨ ꯃꯥꯕꯨ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯏꯍꯦ, ꯃꯥꯗꯤ ꯂꯩꯇꯦꯅꯦ꯫ ꯍꯥꯏꯁꯤꯕꯨ ꯏꯃꯥ, ꯏꯇꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ? ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯆꯠꯈꯤꯅꯦ꯫ ꯅꯈꯣꯏꯗꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕꯣ? ꯍꯥꯏꯔꯝꯗꯦ꯫ ꯃꯁꯛꯁꯨ ꯎꯈꯤꯗꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯥꯒ ꯋꯥꯔꯤ ꯃꯁꯨꯝ ꯁꯥꯟꯅꯒꯦꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ꯫ ꯑꯥꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄ, ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯇꯥꯕꯨ ꯀꯔꯝ ꯀꯥꯟꯗꯗꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ? ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯔꯅꯤꯗ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯃꯍꯜ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯩ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ꯫ ꯏꯆꯥ ꯊꯣꯏꯕꯤꯅꯤ, ꯅꯪꯕꯨ ꯍꯪꯂꯝꯕ, ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯆꯠꯈꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯨꯝꯕ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯑꯁꯤꯒꯨꯝꯅ ꯑꯔꯣꯠꯄ ꯃꯤ ꯑꯣꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯅꯆꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯆꯥ ꯑꯩ ꯍꯤꯡꯕ ꯄꯥꯝꯂꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯤ ꯁꯣꯏꯗꯅ ꯐꯔꯅꯤꯗ꯫ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤ ꯑꯃꯒ ꯏꯃꯥꯒ ꯋꯥ ꯇꯥꯟꯅꯔꯕꯅꯤ꯫ ꯃꯥꯅ ꯍꯤꯗꯥꯛ ꯀꯟꯅ ꯁꯦꯝꯂꯤ꯫ ꯍꯤꯗꯥꯛꯇꯨ ꯁꯦꯝꯕ ꯂꯣꯏꯕꯒ ꯃꯥ ꯁꯣꯏꯗꯅ ꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯂꯥꯌꯦꯡꯂꯕꯗꯤ ꯏꯆꯥꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯔꯗꯕꯅꯤ꯫ ꯏꯃꯥ, ꯁꯣꯝꯗꯅ ꯃꯦꯝꯆꯥꯒ ꯀꯨꯁꯨꯝꯒꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯃꯥ, ꯊꯥꯗꯣꯏꯗꯣ ꯃꯁꯛ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯗꯣ ꯁꯣꯏꯗꯅ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯂꯝꯂꯒꯅꯤ꯫ ꯁꯣꯏꯗꯅ ꯄꯛꯂꯝꯂꯒꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯤꯗꯥꯛ ꯇꯧꯔꯕ ꯆꯦꯡꯍꯤ ꯃꯍꯤꯗꯣ ꯁꯣꯏꯕ ꯁꯥꯗꯨꯅ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯟꯕꯅꯦ ꯍꯥꯏꯕ꯫ ꯑꯗꯨꯝ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯂꯦ꯫ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯊꯥꯖ ꯍꯥꯏꯅ ꯆꯥꯎꯊꯣꯛꯂꯤꯕ ꯃꯥꯒꯤ ꯃꯃꯥꯏꯗꯣ ꯍꯝꯃꯨꯛ ꯇꯩꯕꯒꯨꯝ ꯌꯦꯡꯕ ꯑꯃꯠꯇ ꯌꯥꯔꯝꯂꯔꯣꯏꯀꯣ ꯏꯃꯥ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯀꯞꯇꯨꯅ ꯂꯦꯟꯕꯗꯣ, ꯃꯗꯨꯅꯤꯁꯦ ꯅꯆꯥ ꯑꯩꯒꯤ ꯃꯤꯠꯅ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯄꯦꯟꯅ ꯅꯣꯛꯀꯗꯣꯏꯁꯦ꯫ ꯄꯥꯛ ꯍꯦꯛꯇ ꯐꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯅꯔꯛꯈꯤꯅꯤ꯫ ꯂꯩꯊꯨꯡ ꯄꯛꯄꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯃꯋꯥ ꯋꯥ ꯍꯦꯛꯇ ꯁꯟꯗꯣꯛꯅꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤꯗꯅ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯤꯟ ꯁꯤꯠꯅꯕꯁꯨ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯉꯣꯟꯗ ꯉꯥꯎꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈ꯭ꯔꯗꯧꯕꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯈꯪꯖꯩ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯃꯈꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯦꯕ꯫ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦꯕ꯫ ꯉꯥꯏꯈꯣꯗ ꯅꯪꯁꯨ, ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯄꯨꯡꯆꯪ ꯆꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣ, ꯉꯥꯏꯕꯗ ꯀꯜꯂꯣ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯎꯔꯛꯈꯤꯒꯅꯤ꯫ ꯉꯥꯏꯕꯗꯣ ꯉꯥꯏꯉꯝꯗꯕꯒꯤꯅꯦ ꯍꯥꯏꯁꯦ꯫
ꯉꯝꯗ꯭ꯔꯁꯨ ꯉꯥꯏꯌꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯆꯤꯡꯅꯈꯤꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯅꯆꯥꯏ ꯉꯥꯏꯔꯒꯦ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯂꯥꯏꯊꯣꯡ ꯑꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯤ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯝꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯩ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯁꯨꯝꯅ ꯂꯩꯈꯤꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯀꯧꯏ ꯍꯣꯏ ꯏꯆꯦ ꯂꯩꯃꯍꯜ ꯍꯣꯏ ꯏꯆꯦ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯂꯩꯃꯍꯜꯁꯨ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯆꯥꯏꯕꯤ ꯑꯔꯨꯕꯤ ꯅꯈꯣꯏꯅꯤ ꯂꯥꯛꯏꯕꯔꯣ ꯐꯝꯁꯤ ꯀꯥꯈꯠꯂꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯍꯥꯏ ꯏꯆꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯪꯒꯦꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕꯅꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯂꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯨ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯋꯥꯍꯪ ꯑꯁꯤꯃꯛ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯏ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯏꯆꯥꯗꯣ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯂꯩꯈꯤꯌꯦ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄ ꯍꯦꯔ ꯏꯆꯦ ꯑꯣꯏꯗꯕ ꯋꯥꯗꯤ ꯈꯛ ꯉꯥꯡꯅꯒꯨꯝꯁꯤꯗ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯅꯆꯥ ꯊꯥꯗꯣꯏꯗꯣ ꯏꯃꯨꯡꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯂꯩꯇꯦ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ ꯂꯩ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯥꯟꯅꯔꯣꯏꯗ ꯏꯆꯦ ꯑꯃꯨꯛꯇ ꯃꯥꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯖꯒꯦ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯂꯩꯈꯤ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯦꯗꯅ ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯕꯤꯅꯣ ꯍꯥꯏꯕ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯆꯥꯒꯤꯗꯃꯛꯇ ꯃꯤ ꯈꯠꯅꯔꯕꯁꯨ ꯉꯝꯂꯒꯅꯤ ꯈꯟꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯇꯨꯅ ꯀꯔꯤ ꯇꯧꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯤꯔꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯦꯗꯅ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯅ ꯂꯩꯊꯨꯡ ꯑꯃ ꯄꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯍꯣꯏ ꯏꯆꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯄ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯤꯖꯩ ꯃꯥꯒꯤ ꯂꯩꯅꯥꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯧꯅꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯩ ꯆꯤꯟꯊꯤꯕꯤꯁꯥ ꯅꯈꯣꯏꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯣ ꯑꯆꯨꯝꯕ ꯍꯥꯏꯖꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯆꯨꯝꯕ ꯍꯥꯏꯖꯕꯅꯦ ꯍꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯅꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯏ ꯅꯆꯥꯅꯨꯄꯤ ꯂꯥꯏꯊꯣꯡ ꯄꯛꯄꯤꯗꯣ ꯃꯄꯥꯜꯁꯤꯗ ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯛ ꯍꯦꯛꯇ ꯐꯣꯏ ꯆꯥꯏꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯗꯣꯏ ꯃꯄꯥꯜꯗ ꯑꯣꯏꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯈꯥꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯑꯃꯨꯛꯇ ꯇꯣꯛꯑꯣ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯆꯥꯏꯕꯤꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯍꯔꯦ ꯁꯤ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅ ꯑꯔꯨꯕꯤ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯥꯏꯗ ꯂꯥꯏꯊꯨꯡ ꯄꯛꯂꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯈꯠꯅꯕ ꯑꯗꯨ ꯂꯦꯞꯄꯤ ꯑꯔꯨꯕꯤꯁꯨ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯌꯦꯡꯉꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯁꯤꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯣꯠꯂꯦ ꯍꯥꯏꯁꯤꯗꯤ ꯏꯃꯥꯏꯄꯦꯝꯃ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦ ꯆꯥꯏꯕꯤ ꯃꯥꯒꯤ ꯂꯥꯏꯊꯨꯡ ꯑꯁꯤ ꯂꯧꯅꯔꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏꯅꯤ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯍꯣꯏ ꯑꯗꯨꯒ ꯑꯔꯨꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯁꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯈꯛ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯗꯨꯅ ꯄꯦꯟꯅ ꯀꯞꯃꯤꯟꯅꯩ ꯂꯩꯃꯍꯜꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯤꯒ ꯈꯠꯅꯔꯤꯕ ꯏꯆꯥꯗ ꯃꯤꯅ ꯑꯁꯨꯝꯅ ꯉꯥꯡꯕꯁꯦ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯇꯥꯕ ꯉꯝꯗꯦꯌꯦ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯆꯥꯏꯒꯤ ꯂꯥꯏꯕꯛꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯏꯒꯤ ꯐꯤꯕꯝꯁꯦ ꯂꯣꯠꯇꯨꯅ ꯊꯝꯕ ꯈꯛ ꯌꯥꯔꯔꯣꯏ ꯏꯃꯥ ꯅꯆꯥꯏꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛ ꯅꯆꯥꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯄꯥꯈꯠꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ
ꯏꯃꯥꯒ ꯑꯩꯒꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕ? ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯆꯥ ꯑꯩ ꯁꯤꯈ꯭ꯔꯣꯔꯥ? ꯊꯥꯗꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯏꯆꯥ ꯁꯤꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯂꯥꯏꯊꯨꯡ ꯄꯛꯂꯦ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯨꯁꯨꯝꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯊꯨꯡꯂꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯀꯂꯛꯄꯦꯅ ꯍꯔꯥꯎꯅꯩ꯫ ꯂꯩꯃꯍꯜꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯃꯥ, ꯊꯕꯛ ꯑꯁꯤ ꯑꯃꯨꯛꯇ ꯊꯨꯖꯤꯟꯕꯤꯌꯨꯕ꯫ ꯏꯆꯥꯒꯤ ꯐꯤꯕꯝꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯏꯆꯥꯒꯤ ꯐꯤꯕꯝ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯏꯆꯥꯕꯨ ꯂꯥꯏꯊꯨꯡ ꯄꯛꯄꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯦ꯫ ꯃꯥꯏꯕꯤ ꯊꯥꯗꯣꯏ ꯆꯍꯤ ꯌꯥꯝꯅ ꯂꯤꯔꯕꯤ ꯃꯥꯏꯕꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯩ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ: ꯐꯔꯦ ꯏꯕꯦꯝꯃ, ꯅꯆꯥ ꯅꯨꯄꯤꯗꯣ ꯑꯩꯒꯤꯁꯤꯗ ꯄꯨꯔꯛꯑꯣ꯫ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯣ꯫ ꯏꯃꯥꯅ ꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕꯤꯔꯒꯦ꯫ ꯑꯍꯣꯏ ꯏꯃꯥ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯕꯦꯝꯃ, ꯅꯕꯦꯟꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯌꯨꯀꯣ꯫ ꯏꯃꯥ, ꯊꯥꯒꯣꯏꯅ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯕꯦꯟ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯁꯨꯒꯤ ꯑꯅꯥꯕꯁꯦ ꯏꯕꯦꯟꯅ ꯁꯣꯏꯗꯅ ꯐꯅꯕ ꯌꯦꯡꯒꯅꯤ꯫ ꯏꯕꯦꯟ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯥꯗꯣꯏꯒꯤ ꯂꯥꯏꯊꯨꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯧꯈꯤ꯫ ꯂꯥꯡꯂꯦꯟ ꯍꯣꯏ, ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯃꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯑꯦ ꯏꯃꯥ! ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯃꯍꯜꯗꯨ ꯇꯞꯐꯤꯡ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯏ꯫ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯎꯕ ꯐꯪꯕꯗ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏꯊꯨꯡ ꯄꯛꯇ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯁꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯥꯛꯏ꯫ ꯃꯇꯥꯕꯨ ꯎꯕꯗ, ꯏꯇꯥ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯀꯣꯟꯗꯨꯅ, ꯏꯇꯥ, ꯅꯪꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯇꯥ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯁꯤꯀꯣ꯫ ꯁꯣꯝꯗꯅ ꯀꯨꯁꯨꯝꯗꯨ ꯁꯛꯐꯝ ꯑꯃ ꯀꯥꯏꯅ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ, ꯏꯃꯥꯒꯤ ꯀꯨꯁꯨꯝ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯁꯛꯐꯝ ꯑꯁꯤꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯨꯁꯨꯝ ꯃꯍꯥꯛꯇꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯃꯦꯝꯆꯥꯅ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ, ꯅꯨꯄꯥꯗ ꯆꯣꯞꯄ ꯅꯆꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯨꯔꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯂꯩꯔꯥꯡ ꯂꯩꯅꯥꯝ ꯂꯩꯀꯥꯏ ꯂꯥꯟꯅ ꯌꯦꯜꯂꯨꯕ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯅꯩꯍꯠꯄꯤꯔꯦ꯫ ꯅꯆꯥ ꯑꯩꯁꯦ ꯂꯩꯁꯥ ꯂꯩꯁꯥꯅ ꯂꯩꯃꯟ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯀꯨꯁꯨꯝ, ꯅꯆꯥ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯕ ꯀꯨꯁꯨꯝ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯆꯥ ꯑꯩ ꯑꯣꯏꯔꯦ꯫ ꯀꯨꯁꯨꯝ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯃꯥꯒ ꯃꯍꯧꯁꯥꯒꯨꯝ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫